ꯂꯩꯅꯥ ꯃꯩꯔꯥꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯝꯅ ꯉꯛꯅ ꯗꯗꯥ ꯀꯩꯗꯧꯔꯒꯦ? ꯃꯩꯔꯥꯕ ꯂꯩꯅꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯒ꯭ꯌꯥꯟ ꯈꯪꯇ ꯇꯥꯔꯛꯏ꯫ ꯍꯥ? ꯐꯣꯟ ꯑꯗꯨ ꯈꯨꯝꯒꯠꯂꯤ ꯑꯃꯨꯛꯁꯨ ꯑꯗꯨꯒ ꯐꯣꯟꯗꯨ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯗꯗꯥ ꯔꯣꯖꯤꯗꯣ ꯗꯗꯥ꯫ ꯃꯩꯔꯥꯕ ꯀꯩꯗꯧꯔꯒꯦ? ꯔꯣꯖꯤ ꯀꯩꯗꯧꯔꯒꯦ? ꯐꯣꯟ ꯑꯗꯣ ꯑꯗꯨꯝ ꯇꯠꯈ꯭ꯔꯦ꯫ ꯂꯩꯅꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯗꯗꯥ? ꯔꯣꯖꯤ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯑꯉꯥꯡ ꯑꯃꯅꯦ꯫ ꯃꯍꯥꯛꯇꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯃꯥꯜꯂꯦ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪ ꯐꯖꯅ ꯁꯦꯟꯅꯧꯀꯣ ꯍꯣꯝ ꯑꯁꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯁꯇꯩ ꯊꯣꯛꯇꯨꯅ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯂꯩꯅꯥ ꯃꯩꯔꯥꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯋꯤ꯫ ꯂꯩꯅꯥ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯗꯥ ꯃꯩꯔꯥꯕ, ꯅꯪꯉꯣꯟꯗ ꯐꯪꯒꯗꯧꯔꯤꯕ ꯆꯩꯅꯥꯁꯦ ꯑꯩ ꯇꯁꯦꯡꯅ ꯎꯔꯦ꯫ ꯁꯣꯏꯔꯝꯃꯔꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯩ꯫ ꯌꯥꯋꯣꯂꯨꯐ ꯑꯗꯨꯒꯤ ꯍꯦꯠ ꯍꯥꯏꯕꯗꯣ꯫ ꯂꯩꯅꯥ ꯈꯥꯝꯕ ꯉꯝꯗꯅ ꯁꯤꯟꯊꯔꯛꯂꯤ, ꯃꯤꯂꯨ ꯄꯤꯔꯥꯡꯁꯨ ꯃꯩꯔꯥꯕ ꯌꯦꯡꯅ꯫ ꯁꯣꯝꯗꯅ ꯁꯨꯔꯦꯟ, ꯁꯥꯔ, ꯇꯥꯕ꯭ꯔꯣ ꯁꯥꯔ, ꯀꯥꯏꯗ ꯂꯩꯒꯦ? ꯍꯥꯊꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯂꯤ꯫ ꯏꯅꯥꯈꯨꯟꯕ ꯇꯥꯔꯗꯨꯅ, ꯍꯣꯏ ꯀꯩꯗꯧꯔꯒꯦꯅꯦ? ꯑꯩ ꯀꯥꯗ ꯆꯪꯉꯧꯅꯦ꯫ ꯁꯨꯔꯦꯟ ꯏꯅꯥꯈꯨꯟꯕꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯅꯥꯈꯨꯟꯕ, ꯀꯩꯗꯧꯔꯦ? ꯅꯁꯥ ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ ꯀꯩꯗꯧꯔꯒꯦꯅꯦ? ꯐꯖꯅ ꯍꯥꯏꯌꯨ꯫ ꯁꯨꯔꯦꯟ, ꯁꯥꯔ, ꯄꯨꯟꯁꯤꯕ ꯍꯤꯡꯂꯝꯂꯦ꯫ ꯏꯅꯥꯈꯨꯟꯕ ꯐꯥꯛ ꯅꯣꯛꯂꯗꯨꯅ, ꯍꯦꯔꯥ ꯏꯕꯣ, ꯁꯤꯈ꯭ꯔꯕ ꯃꯤ ꯑꯗꯨꯕꯨ ꯍꯤꯡꯂꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ? ꯁꯨꯔꯦꯟ, ꯁꯥꯔ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯦ꯫ ꯑꯩꯅ ꯉꯁꯥꯏ ꯆꯠꯈꯤꯕꯒ ꯊꯦꯡꯅꯕꯅꯦ꯫ ꯏꯅꯥꯈꯨꯟꯕ, ꯁꯨꯔꯦꯟ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯥꯏꯔꯅꯨꯗ, ꯄꯣꯂꯣꯏꯈ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯍꯤꯡꯒꯦ ꯀꯥꯏꯅ꯫ ꯁꯨꯔꯦꯟ, ꯁꯥꯔ, ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯕꯤꯌꯨ꯫ ꯁꯦ ꯌꯦꯡꯕꯤꯌꯨ, ꯐꯣꯇꯣ ꯑꯁꯦ ꯑꯩꯅ ꯀꯥꯞꯆꯍꯧꯕꯅꯦ꯫ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯤ ꯏꯅꯥꯈꯨꯟꯕꯗ꯫ ꯏꯅꯥꯈꯨꯟꯕ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯔꯦ꯫ ꯏꯅꯥꯈꯨꯟꯕ ꯃꯁꯥꯒꯤ ꯃꯃꯤꯠ ꯐꯥꯎꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯎꯅ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯎꯔꯤꯕꯁꯤꯕꯣ? ꯁꯤꯈ꯭ꯔꯕ ꯄꯣꯂꯣꯏꯈ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯑꯃꯨꯛ ꯍꯤꯡꯕ? ꯅꯈꯣꯏ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛ꯫ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ? ꯁꯨꯔꯦꯟ, ꯐꯅꯤ ꯕꯣꯁ꯫ ꯏꯅꯥꯈꯨꯟꯕ, ꯍꯧꯖꯤꯛꯃꯛ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯊꯤꯒꯠꯂꯨ, ꯆꯠꯂꯣ꯫ ꯁꯨꯔꯦꯟ ꯊꯣꯛꯈꯤ꯫ ꯏꯅꯥꯈꯨꯟꯕ ꯀꯥꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯂꯤ꯫ ꯋꯥꯈꯜꯗ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ? ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯑꯃꯨꯛ ꯍꯤꯡꯒꯠꯄ? ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯁꯣꯐꯥꯗ ꯐꯝꯊꯗꯨꯅ ꯂꯩꯔꯤ꯫ ꯃꯩꯔꯥꯕ ꯃꯌꯨꯝꯗ ꯒꯥꯔꯤ ꯊꯨꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯩꯔꯥꯕꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫ ꯏꯟꯗꯤꯔꯥ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯩꯔꯥꯕ ꯏꯟꯗꯤꯔꯥꯗ ꯍꯪꯉꯤ, ꯏꯟꯗꯤꯔꯥ, ꯀꯩꯗꯧꯔꯦ? ꯔꯣꯖꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯟꯗꯤꯔꯥ ꯌꯥꯝꯅ ꯇꯞꯅ, ꯗꯗꯥ, ꯅꯣꯡꯃꯩꯅ ꯄꯥꯟꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯔꯣꯖꯤꯗꯣ꯫ ꯃꯩꯔꯥꯕꯅ, ꯀꯝꯗꯧꯅ? ꯑꯗꯨꯗꯤ ꯈꯪꯗꯦ ꯗꯗꯥ, ꯂꯩꯀꯥꯏ ꯑꯍꯟ ꯈꯔꯅ ꯄꯨꯈꯠꯈꯤꯌꯦ꯫ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯍꯥꯏꯒꯦ? ꯗꯗꯥ, ꯔꯤꯝꯁꯇꯅꯤ ꯍꯥꯏꯌꯦ꯫ ꯐꯔꯦ, ꯏꯕꯨꯡꯁꯦ ꯐꯖꯅ ꯌꯦꯡꯉꯝꯃꯣ, ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯩꯔꯥꯕ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯂꯟ ꯁ꯭ꯀꯣꯠ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯣꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯂꯟ, ꯀꯣꯏꯁꯤꯜꯂꯣ ꯍꯣꯝ ꯑꯁꯤ, ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯣ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯤ ꯍꯣꯝ ꯑꯗꯨ꯫ ꯂꯟ, ꯀꯅꯥ ꯂꯩꯒꯦ ꯍꯣꯝ ꯑꯁꯤꯕꯣ? ꯑꯃ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯂꯩꯅꯥ ꯌꯥꯝꯅ ꯇꯞꯅ, ꯀꯩ ꯇꯥꯛꯄꯤꯒꯗꯕ? ꯑꯩ ꯂꯩꯌꯦ꯫ ꯂꯟꯅ, ꯍꯣꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯦꯛꯇ ꯂꯥꯛꯄꯒ ꯀꯃꯥꯟꯗꯣ ꯅꯣꯏꯒꯤ ꯋꯥꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯣ꯫ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯌꯣ꯫ ꯍꯣꯝ ꯑꯁꯦ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯔꯤ, ꯂꯣꯏꯅ ꯄꯥꯈꯠꯅꯕ ꯈꯪꯕ ꯇꯥꯔꯦ꯫ ꯂꯟ ꯌꯥꯝꯅ ꯀꯥꯛꯅ, ꯌꯥꯗꯕꯒꯤ ꯇꯧꯔꯤꯅꯦ, ꯅꯣꯏ ꯏꯊꯛ ꯀꯥꯒꯦ ꯍꯥꯏꯕ꯭ꯔꯣ? ꯇꯞꯅ ꯍꯥꯏꯔꯁꯨ ꯍꯥꯏꯔꯛꯑꯣꯏꯅꯦ ꯍꯥ? ꯀꯟꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯂꯥꯎꯔꯛꯂꯤ꯫ ꯂꯩꯅꯥ ꯌꯥꯝꯅ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ,
ꯑꯍꯥꯟꯕꯗ ꯍꯣꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯖꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯂꯟ ꯂꯩꯅꯥꯗ ꯁꯠ ꯌꯦꯡꯂꯒ, "ꯍꯥꯏꯌꯣ, ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯍꯥꯏꯔꯛꯑꯣ!" ꯂꯩꯅꯥꯅ ꯄꯥꯕꯨꯡ ꯀꯥꯂꯨ ꯂꯥꯛꯑꯝꯃꯤ꯫ "ꯀꯔꯤ? ꯀꯥꯂꯨ?" ꯄꯥꯕꯨꯡ ꯀꯥꯂꯨ ꯂꯥꯛꯑꯝꯃꯤ꯫ ꯂꯟꯅ, "ꯃꯇꯨꯡ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯨꯅ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯇ ꯀꯧꯔꯛꯄꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯗꯕꯅꯤ, ꯈꯪꯕ꯭ꯔꯥ?" ꯂꯩꯅꯥ ꯌꯦꯡꯗꯨꯅ ꯂꯩ ꯂꯟꯕꯨ꯫ ꯂꯩꯅꯥ ꯃꯀꯣꯛ ꯑꯗꯨ ꯈꯨꯝꯕꯅ ꯈꯪꯗ꯭ꯔꯦ ꯂꯩꯅꯥꯕꯨ꯫ ꯌꯥꯝꯅ ꯇꯞꯅ ꯂꯩꯅꯥꯅ ꯍꯥꯏꯔꯛꯏ, "ꯂꯟ, ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯖꯤꯛ ꯈꯟꯊꯔꯒ ꯋꯥ ꯉꯥꯡꯉꯨ." ꯂꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄ ꯑꯗꯨꯗ꯫ ꯂꯩꯅꯥꯕꯨ ꯌꯦꯡꯂꯒ ꯂꯟ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯂꯩꯅꯥꯅ, "ꯅꯍꯥꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯑꯣꯟꯊꯣꯛꯑꯣ, ꯑꯗꯨꯒ ꯌꯥꯝ ꯆꯝꯅ ꯍꯣꯝ ꯑꯁꯤꯗ ꯗ꯭ꯔꯦꯁ ꯁꯦꯠꯇꯅ ꯂꯥꯛꯑꯣ꯫ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯇꯥꯛꯀꯦ ꯅꯉꯣꯟꯗ." ꯂꯟ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ꯫ "ꯐꯔꯦ, ꯑꯩ ꯂꯥꯛꯀꯦ ꯐꯖꯅ." ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯟ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯔꯦ꯫ ꯃꯌꯥꯝ ꯄꯨꯂꯞ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯥ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯏ꯫ ꯂꯩꯅꯥ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯈꯟꯖꯩ, "ꯊꯤꯌꯨ ꯅꯣꯏ ꯀꯥꯂꯨꯑꯅ ꯐꯪꯒꯅꯤ꯫ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯍꯩꯗꯣꯛꯇꯧꯒ ꯃꯥꯜꯂꯦ." ꯂꯩꯅꯥ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯃꯣꯃꯣꯅꯣꯛꯅ꯫ ꯑꯃꯨꯛꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯂꯟ, ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯇꯥꯅ ꯌꯥꯝ ꯁꯣꯟꯖꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯦ ꯌꯥꯝ ꯍꯣꯡꯂꯝꯂꯦ꯫ ꯑꯩ ꯂꯣꯠꯄꯅꯦ ꯅꯉꯣꯟꯗꯒꯤꯁꯨ꯫ ꯅꯍꯥꯛ ꯍꯣꯝ ꯑꯁꯦ ꯀꯅꯥꯒꯤꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ." ꯂꯟ ꯒꯥꯔꯤꯗ ꯀꯥꯈꯠꯂꯦ꯫ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ꯫ ꯂꯟ ꯋꯥꯈꯜꯗ ꯈꯟꯖꯩ, "ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯕꯨ ꯌꯥꯝ ꯈꯪꯅ ꯀꯧꯔꯛꯏ꯫ ꯑꯩ ꯈꯪꯂꯒ ꯃꯍꯥꯛꯅ ꯍꯣꯝ ꯑꯗꯨꯗ ꯂꯩꯔꯤꯕꯅ ꯀꯔꯤꯒꯤ? ꯐꯔꯦ, ꯑꯩ ꯅꯣꯡꯃ ꯐꯖꯅ ꯆꯠꯂꯨꯔꯒꯦ." ꯑꯁꯨꯝꯅ ꯂꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯤꯝꯁꯇ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯔꯣꯖꯤꯒꯤ ꯔꯨꯝ ꯅꯝꯕꯔ ꯊꯤꯔꯛꯂꯤ꯫ ꯑꯍꯟ ꯈꯔ ꯂꯦꯞꯄꯒ ꯂꯩꯕ ꯑꯗꯨ ꯎꯔꯦ꯫ ꯃꯩꯔꯥꯕꯅ ꯔꯣꯖꯤꯗꯤ ꯍꯥꯏꯅ ꯃꯈꯣꯏꯁꯤꯡꯗ ꯍꯪꯉꯤ꯫ ꯑꯍꯟ ꯑꯃꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯂꯤ, "ꯏꯕꯨꯡꯉꯣ, ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈꯤꯌꯦ ꯃꯍꯥꯛꯇꯤ." ꯃꯩꯔꯥꯕ ꯃꯀꯣꯛ ꯄꯥꯏꯅ ꯐꯝꯊꯔꯤ ꯂꯩꯕꯥꯛ ꯃꯈꯥꯗ, ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯂꯤ꯫ "ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯁꯦ." ꯃꯩꯔꯥꯕ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯝꯗꯧꯅ ꯇꯧꯔꯤꯅꯤ ꯍꯥꯏꯒꯦ?" ꯑꯍꯟ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯎꯍꯧꯋꯤꯅꯦ ꯏꯕꯨꯡꯉꯣ." ꯃꯩꯔꯥꯕꯅ, "ꯍꯥꯏꯕꯤꯌꯨ, ꯀꯝꯗꯧꯕꯅꯣ?" ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯔꯛꯏ ꯃꯩꯔꯥꯕ꯫ ꯃꯄꯥꯟꯗ ꯒꯦꯠꯇ ꯁ꯭ꯇꯥꯔꯠ ꯃꯨꯠꯂꯤ꯫